Chahi ama helaklaba Manipur ki tangdu laita da bafiva masada Eikhoi masel ki marakta nongmei bom kaya kapshinduna miyambu aki akhang nanghaliba si toubiganu haina wangoi apunba mera paibi ki maikeda ki thamlakle wafamasi forest department ki chief conservator oina thaupudipa longzam joy kumar ki wangoi police station manung chanba wangoi longzam laikai da leiba mahaki yumda hauki pitha se ki tangkun mari da bom thamjinduna aki akhang nanghalamba bu yaning da fongdoktuna wangoi apunba miyam da ngasi jathaki bawakat mifamda wangoi apunba mera paibi ki Secretary Sagul Sem Asana Fongdokibane Wangoi Bazar ki Community Hall the Chatha ki Bawagat me Famatuda Micha Miam Bom Nongmei ki victim Ohenbe Yaroi Mia Marakta Bom Thamzinbagi Thawong Matungda Mukhana Toubiganu Yumlakta Bom Thamba Yaninte Hyper Play Card Kayasu Sizinaki Wangoi Miam ki Mahut Senduna Asana Makhatana Hai Lamda Masida Tangdu Laitana Labang Gamlakta Bachahi Mahelakle Jahi Mahelakloba Irang Asida Abanamaki Mateng Lowin Aduna Ngasi Fauba Hingminarakpani Haida Duna Masak Kang the Basengna Bom Thamjinduna ki akhang nanghalam liba longjam joy kumar ki nupi cancer patient nama oiduna haujik chemotherapy chatharibane asigumba fiva mamade miya marakta bom thamjan bahaiba se tasengna laibak thibane pena daba kaya lairabasu faminaduna wari sanaduna loishinaba hotnabiyo asigumba thawong ase wangoi khak natana atopa mafam singdasu makhatana tawbitana ba haina su apal tawarki Nasi wangoi apunba prajana phamjariba masi haukiba tangkun gi mari aduga numidang wairam gi numidang gi pung mapan adwaida mafam khangdana imungi sumang makta da bom thambiram adu yam nungai taba phongdok poina phamjabani tawrimiba thawong ado akhoi gi wakhal ta daba mathauna leitaba mayamna tawgadaba aduma thawong amani madugi mahutta mafam chana mafam batam khangna phaminaraga Pakhum kuding maki awahang kuding maki pakhum phangba haibase si masana dum taraba ngatani phaminaraga pakhum loin thokpa ngatani madu nataduna ahal laman angang dagi horaga chahi marifu maudra suraba ahal leiraba imung aduda adumaina bom thambirambado yamna nungaijade adugi mathakta chief conservator gi imung mahaki masamaki nupi ase cancer ki patient amani huji chemotherapy chathaduna leiribani Masihumba yamna stressful oiraba magi life sida masum mathong khangawdana karamba no karomdagi no khangawdana tawrakpase masigi mahutta wari watai sanaraga phajana tawbana phani haina khal